Handak tamthiraba ching ningkhaibagi thoudok thokhiba Noney District ki Makhuam Marangching da search amasung rescue team na Ngasi ni suba numitta makha tana ashiba Hakchang ama fangkhrey Masi tharaga laibak thiba thoudok aduda leikhidaba meegi masing puna 55 sukre haina official oiba pau amana hairi miyoi 19 hingna fangkhibaga loinana 55 sina fangkhrey Housing miyoi tarukki Hakchang thiba fangdri Ngasi fangkhiba miyoi adu railway agency ama oriba Venkata Sai Construction gi makhada railway construction gi thabak suba yawba misam amani hairi Jiribam District da Leriba Industrial Training Institute ITI asi 2013 da saramnaba matung Housing Faba Sangabidana adumak leiri haina Peace and Development Association Jiribam PADA gi Secretary Ashokumar Singh na pedaba fangkhre wafam asi mahak na ngasi paumi singa unabada fangkhibani mahang na makha tana hai kadam tala khulda ITI ama sakhi adubu masi hawjik fawba sangadri Jiribam da ITI ama matam kharagi mamangda mafam amada bharada thamduna mathau tawrami adubu 2018 da hariba institute asigi superintendent adu pension chatpa matamda ITI asi mutkibani Institute asi mathau tawhallabadi Jiribam khaktanatana yumthangnariba Assam State tagisu maheroi kaya lakhadoribani maram asina Chief Minister N Birena hiram asida minyeng changbiduna Institute asi athubada hingat-hanbiyu haina mahangna apil tawrakli July gi tang 3 Jiribam District ki Lalpani da leiba Sahid Ahmad kawa miyoi asina Jiribam da leriba Pradhan amadi member singna MGNREGA job card ki kusuman lana sizinnakhre haina siriba maral asi aranba wafamni haina mongbungdagi S Mulindro kauga khunja amana fongdorakli Jiribam gi Lalpani da leiba Sahid Ahmad na Jiribam gi Pradhan amadi member singda siriba maral asi yaba ngamloi Sunapur GP gi oinadi job card holder singi kusuman masa gi account da changkhre haina mahakna makhatana Haiki